Image PAODAM yengbiriba khwai kibikpo Uttam Kumar Nauremna taram Lok Sabha loina ngasigi maroiba pau pijari Christmas kumai ngasi malengmi wafam kayada paksna pangthokna khre Chief Minister N Birena iril turagi mathakta saba lungoi thong ngasi sanga khre Double engine gi lengak ni haina lauriba BJP lengak asigi Manipur gi engine nasi fail oire haina CPI National Secretary Atum Kumar Anjan haikre loina Bangladesh Health Authority na port singda anova COVID variant khangdok nabagi screening tawagi thabak hengat hanaba direction pikre Hauzik mapungwe paw lobirasi Christian singi khwaidi chawa festival Christmas ngasi malengmi wafam gayada paksna pangthok na khri mioi bagi papu kokpi duna kanbinawa ishor gi masani pa Jesu Krishna mioi lekta pokpi rakhiba numitpu Christmas haina palan thoram pangthok nari taibum panda sahi ahumlom dabak Pap silva mioi singbu aran khum pibige haiduna angak thabak kya Jesus na tarum ke silva mibu hengat hanba anabu kaya bu phanba bud pre na wahalaba mioi kya bu ningtam phangan khiba mamit udabu uhanbiba na tarabu tahanba amasong khong tek singbu phanba haiba singba Jesus Christ ke maru oiba angak thabak sing oike nakpiba nuksiba amadi nuksi san heminaba amana amagi mateng pangno haibasina mahaki mahal tambiriba singi manung oibani maru oibani sir singda isor bu thagat pa prarthna pangthokpa thagat isai sakpa amadi bible gi wahai pathokna nainabana Christmas pangthokpagi maruiba saktam nei kaksingda riba Union Baptist Church nasu hokiba nuwaijing numitagi horaga mathang sahi January ama phawa Christmas amasung New Year gi thoram pangthoklagani speaker mangana tongan ba hiramda bible gi wahi nainaduna lakni Union Baptist Church ki kumsi sahi ki Christmas ki theme the word became flesh and dwelt among us haivasini ishorbu thagatpagi special number mioi kyana piki praise and worship special prayer amasung Bible dagi wahi pathoktuna nainabana ngasi Christmas thorumgi mapung saktam oike worship service loirba matungda changlen amasu chaminaki makha tarakpa thorum oina games and sports ki thorum so pangthokke Kang ki oiba thoning da thodok ama thorkpada sakut thorang punamak arem tagani haina semester N Birena hongdokre wafamasi Manipur Rural Engineering Department MSRRDN sindana nungoi litan makhong youth club ground pangthokiba mogdaga nipan suba Bharat Ratna Atal Bihari Vajpayee gi mapu kumon ga mari leinana pangthokpa good governance day amadi iril 12 mathak saba nungoi thong sangabagi thromda semester phonokibani Thormaduda RD and PR Minister Y. Khamsan, Education Minister T.H. Basant Kumar, Manipur State Handloom and Handicrafts Development Corporation ki Chairman K.H. Ibomsa, Wairang Kendra ki MLA T. Santi, Wangoi Kendra ki MLA K.H. Loken Singba Singh Sarup Yaki, Semester Namaka Taduna District Boundary ki Say Nava Lengakna Loishinaba Honagani, Miam Yaubi Rakanu, Lam Henjina Signboard, Telembasing Police na Lautok Lagani. Say Nabakaya Laiba Pungat Nabakaya Laiba Loshinba Namlam Davana, Senapati District as Minister Satpada, welcome to South Nagaran Haidana Olambat, Tenakravani. Langak Asi, Minister Kara, Bureaucrat Officer Karakaki, Boybagi Mhutta, Miam Gilingak, Wahenaba Honori. Hauzik, Langak, Prime Minister Singh, Nigjan Manaba Matik Sava, Nakta Oibanina, Anova Policy Tawungamle. Atal Bihari Vajpayee Mingda, one on Wasat. Yaudana RD and PR Department ki post marfu mari lauthok lagani Manipur Festival yamna leiba natte Sangai Festival Orange Festival Siroi Festival khaktani lekai desu Singjubara Festival tawjabadudi thingloi haiki political party ama nahan maki sing chalam dabadu handak lengak sing chatle haiduna sat pahor pasi yamna phai sing da satpada hidana sei haiki school phagarhan sida school samoi kon semgatle time bound da Tabak Towa quality control Towa Haibasida Mikup Naham Sing Yangsali Anova project sing
loisilakpada awonba ama urgani hojik manipur asgi yumthong khuding chada humra mangi thaknaba ising piba ngamle अथुबदा मॉडल स्टेट पोइना बहोरगन हाइकी सरकार दो प्रजा की वहनबा सरकार दो मंत्री खरगी नतबा ब्यूरोक्रेट खरगी नतबा पार्टी की मी खरगी नतबा सरकार दो प्रजा की वहल लोहाइबनी मधु की वाखल वंदु दने कोइना अटल बिहारी वाजपेयी जी की अदुगुंबा लेजेंडरी अदुदने कोइना खुंगंग खुंगंग दसल कांदा लमलाइदा ऑफिसर मयाम केम तोरगा हफ्ता आम केम तौरगा नमित मंगानी केम तौरगा युम युम दगी तादा इमा नंगी ओल्ड एज पेंसिल फंगब्रो लाओ लाओ से लाओ लाओ नंगी हेल्थ कार्ड फंगब्रो लाइंग नबगी पैसा लेती दो से हेल्थ कार्ड से फ्री द लाख मंगा मंगा गिनी लाख अनि गिनी मधुगी मयाम कोंधोंग लागा डिलीवरी तौरदी दो मधु गुड गवर्नेंस की थबक नेब मधुगी पको थ्रमदुरा मिनिस्टर वाई खेमसाना फोनो किबदा ममांगी टामदा लेंगाक पाई मिनेरबस सिंगना इंथुनबगी हैनबी अमा मयाम मरकता चीफ मिनिस्टर एन बिरेना कन्न होनदुना सिंगतम नुंसिननब होनरकली चीफ मिनिस्टर की मियेंग मखादा सिंगी मफम कयादा हौजी हौजी पैकेज 330 थबक तौरी मफम येंसिनब चटली पैकेज खरना फजना सोरमबसु यावरी पेनिंगाई ओइदबसु यावरमी मरम असिदगी सेल खुदिंगी PMGSY गी थबक येंसिनब चटपगी थौरम चथदुना लागली हाइके सनामही लाइनिंग सलाई कक्सिंग न सिंदुना ngarang waksingi nong chanba kumhoba numita kaksing kirsing haina khangnaba iputhau khawlangmana ihan hana yosung yosat tawkhiba irelda irup chanduna nongkhang ihanbagi thoram pakthokhrei salai kaksingi lusing purel mangangcha rajen lusingduna salai kaksingi thomisingna kaksingi maru oiba laifamlen nupi soi ibudau khamlangba malem ima yaifulembi sidabi ibudau irum ningthogi khubam kumbita tabagi khubam masa ibema thoibin in singkhiba mafam bu maira micro langruba matungda kaksing kaithel leiba lairem bisu thongjaki salai kaksing gi lusing purel mangangsa rajena phonukibada ngasi waksing gi nong chanba yelomi ekhoigi kumhobo numit asina lakpada kanglai meyam mikap thoktuna aikhoina aikhoigi ipa ipu singi lining liklam hangatna yengduna inat lining da hanjinbagi matam adu oire ngasi de kaksing namdamdasu salai kaksing gi hona zamana inat lining bu na thaidu salruba kayasu sanamai lining da hanjinaba honarakle ipa ipu singi lining da hanjilakpa aigi igi iram pagi param thirakpa asi na manglomda changsinba manipuri khunai ama malem ama purakpa ngamlagani sanamai lining na athoiba lining ne haibasi aikhoi ningsinglasi haina phongdoki election mamangda laigak asina lawmi simi naha madi leita lairba singidamakta tawgani haina wasakhiba thabak sing thabak oina othokpa ngamdre state asida paliba laigak asi hidak yaudana chalaiba hostal amadi mai leitaba saksanga pangkhak oire haina CPI national secretary atum kumar anjanna BJP gi laigak asibu maral sirakdei ngasi irawat bhavan da pangthokpa pawmisinga unaba amada atum kumar anjana wahumasi phongno khibani pawmisinga unaba aduda mahang makhata aduna double engine gi lengak ni haina lauriba BJP lengak asigi manipur gi engine asi fail oire election mamang da sakhibu wasak ayamba thabak oina onthokpa ngamdre maroina lawmi simi gi mathau taba ising har singba amata piba ngamdabna maram orga lawmi singi pothok watle dam kya fail oire manipur gi khwaidagi sawba loktak patsu center dagi lupa crore kya piraknabasu kanpham khangdana lahelle naha sing thabak pigani haikhiba adusu ngasi phawba thabak oina onthoktabana naha sing kangauna dura leire lawmi semi naha amadi miyamna thengnariba awaba kaya asigi yenglaga lengak asina political parties sing amadi lawmi singi oiba mifam kauduna khana nainabagi matam oire haina su phongdokhe to earn livelihood. Where is the industry in Manipur? Here is only one industry, that is a corruption industry. Industry of corruption. What is the condition of the roads? I saw here and there. Everywhere
Pradhan Mantri Sadak Rozgar Yojana, people say Gaddha Mukt Sadak. I can say it is a Gaddha Yukt Sadak. All roads are pitched with the Gaddhas, pitched. And cosmetic work is going on. It is a public works department. 30 kilometers I saw in road, there is no road. Road vanished. It's the public works department or public works department. Worst. Where is the government? Coalition Against Drugs and Alcohol Kadamadi Lamdam Sigi Tongan Tongan ba Lup Singna Manipur Lengakna Yuyon ba Yusung ba da Ating Balak Kibagi Wareb Adu Hando Haina Satra Kiba Kongjangi Manungsana Nasisu Tongan Tongan Baba from home the Wakat Mipam Pamkre Nasi Wakat Mipam Pam Kiba Mapam Sing Adudi Bisnupur District Manungsan ba Wangu Halup Wang Lake Kai Kaitel Wangu Halup Sitek Lekai Amasung Impal West District Manungsan ba Haikruja May Lekai Dani Wakat Mipam Sing Adu Lekai Ahum Sigi Mara Paibi Singa All Manipur Women Social Reformation and Development Samaj Nupi Samaj Gakusam Nadun Sataki Bani Wakat Mipam Adu Dasaruk Yaki Sing Aduna Manipur da you Sungba Amadi Yonbig Eva Piva Yaroi Cabinet Kiware Hando Amasung Manipur Miam you Dagi Kalu Haiba Kolau Kasu Lauke Ini Sumna INF Martyrs Memorial Complex Moirangda Sathrakpa Moirang Sai Festival 2022 Ngarang Loisinduna Makok Matang Tarba Myoy Singda Manapi na Puning Thawat Kray Moirang Thangjing Yagay Rel Marup Moirang College Kumbi College Amadi Khambathoibi Dance Academy Moirang na Punna Kosam na Duna Sinba Thoram Adugi Ngarang Loisinba Numita MLA Moirang T. Santi Moirang Thangjing Yagay Rel Marup ki President M. Nodia Nangwisa ex-principal A. Sarsandra Sarmasu Sarugyaki Thong Mari Lena MLA Thongam Santi na Ponu Kibda Moirang Konung Amadi Kwakta the Leba Ariba Konung Sengbat Naba Thorang Lady Moirang Kanglirul Lem Drabdi Manipuri Puari Mapung Paramroy Moirang Kanglirul Kananaba Honabada Akui Rajnitigi Wakalun Tadok Matam Oire Rajnitigi Itil Sangduna Levena Moirang Kanglirul Sakotpada Tintabani Moirangi Ariba Konung Gilaiba Masak Sengbatuna Tamnaba Amadi Kwakta the Leba Manipur Nitogi Satopam Oramba Konung Gisakam Sengbatnaba Manipur Lengak na Ayaba Pire Aikogi Puari Kanava Aikogi Kanglerun Naktuna Tamnaba Aikoi Punsinba Matam Oire Haiki Festival Dugi Saruk Amawaina Moirang Sai Festival da Ahan Mara Pangakraba Irusen Budagi Laisemba Senjam Ani Suba Manana Pauna Bazar Dagi Khomdram Rasi Ahum Suba Manana Lilong Arpati Dagi Pukrambam Vidya Lakshmina Makok Matang Taki Painting Competition da Heritage Convent Namtongi N Koronganba Comprehensive School Oinamgi Bir Kumar Laurembam KBS number 1 Lampit Patki Sunaina Saikomna Makok Matang Taki Thoram Adugi Saireng Sangdam Nabada Delian Public School Moirangi Mahirui Singna Makok Matang Taduna Mana Pangki MLA Morang Tongam Santigi Makedagi Akhanaba Mana Oina New Model Public School Gi Mahirui Puspa Marembamda Moirang Sai Sangam Nabada Saruk Yakibi Namakta Pung Thawat Poina Seli Mateng Piki Loina Makok Matang Takraba Myoy Singda MLA Gi Makedagi Su Seli Mana Piki Scheduled caste की beneficiaries सिंगदा मसागी सेमिलोन फगत हनबा की पांडमदा मोरंग एससी के एमएलए थोंगम शांतिना मखोगी सुनबा सेंथोक लंबी पीनबा मसा मसागा सुनबा खुसु खुलाई अमदी हौदोकपा याबा पोलम कया मतेंग पांगबगी मखा सथरक पोइना ngarang ACSC की मनुंगदगी खंगतबा scheduled caste beneficiary contractor MOBC scheduled caste sub plan 2019-2022 amasung 2021 scheme gi makhada yanau macha kontra yenthokre MLA office moirang na sinduna moirang film lekai da leiba MLA office ta pangthokpa yanau macha yenthokpi throm aduda moirang kendra progressive front ki general secretary Uttam Kumar Marembam su saruk yaki MLA thongam santina laingak na pirakpa scheme asina konsin ba yaudaba beneficiary taret amagasu khangatuna Lengak na piba scheme asigi sab manaba yanau sing MLA beneficiary sing masa da kusinaki ngasigi thoram aduda apunba beneficiary nipugo humdoida MLA na yanau masa sing adu masa da kusinaki
Kumbi Assembly Constituency ki manung sanba Wangu Gram Panchayat ki Ward number 3 ki manungda Laikhat liba Development sing yauna Sakhut Thorang sing ki matangda punna khana nainabagi Nifam ama MLA S Prem Chandra yauna Ithai Khunau da liba Laisram Purna Chandra ki yumda pangthokre Thoram duga mari leinana Ithai Khunau Ward number 3 ki member Athokpam Wadu Chandra yauna NPP amadi JDU da vote piramba imung drama gi voter kayana MLA S Prem Chandra ga punna samit nanabagi wakhalonda BJP da yaupagi voter singbu BJP lengyan yanduna taram okpagi thoram amasu pangthoki thoram da Saiton Gram Panchayat ki Pradhan M Ibumcha Upapradhan N Tiken yauna BJP gi maroiba thomi sing na maruoiba mui sing oina saruk yakhi Thomduga mari lenana MLA S Prem Chandra hai ngasidi election loikhrabanina development ta hena mangjil thana chatnabagi aikhoi dola doli thidana punna punsilaga hen sakhut lamjen ta mang thaba lamdam ama ohelasi haiki masi corruption ji mutha chai targadi MLA share roi mantri sunga moy CM sunga moy prime minister sunga moy number 1 khoi isai sa dagi hause mang mamana tanjaba paisana ai samtam nagi mai cha mayam da pijaba ngam Prem Chandra na kai dong weda ai nai laikai lamdam sidagi ai lupa madla na paisang manga phaw ai Prem Chandra kalakte aduna ai nei cha mai cha din haje do je sa sing qualified o henje niyom chumada thabak hapse aduga thabak hapam matam da yumthong bani gi hapam ngam da bina ai thabak ma leire kumbi kendra da thabak kuntha hap ka do re kuntha je polling kuntha an khan kala je sidai ta ko yena da ba krama polling di kana kana hapse ge qualified way with the hops here. Nangimi, I mean a Kaidokum. Matam to the way is the talk to Cam Legacy. Zirbam district asigi Ladiba Isingi Awawa Si Konaba PhD Zirbamna kan honorable Nintam Tagi Matam Dadi Hen Isingi Awawa Si Kopangamdri Maruena Zirban Municipal Gi Warsing na Hena Awawa Mayok Nadi Turel Ising Manak Nakpa Guhagi Ising Pangba Mapam Amadi Pukri Leba Mapam Dadi Isingi Awawa Kare Koklabasu Miyam ki thaknaba isingi awaba kaya leiri hairi maru aina Chandrapur ki ward number 7 amasung 8 ta leiba praja singi thaknaba ising marang kaina phangdabagi awaba leiri masigi matangda Chandrapur da leiba CS Arunjit Kauba nupa amana haikibda Chandrapur haiba lam masi singi lam oibana guha leitabadagi ningtham thagi matamda aduki matik isingi awaba leiri waringai serak asida water supply na ising sang naina Tarak tabadagi waba kaya mayok nari maramaduna water supply gi department na khajiktang miyeng changbiduna ising asi kharatoina thabirak naba haina bahana phongdoroki The Southern Manipur Art and Culture Promotion Center Kaksing Khunai Lekai Nupa Holi Dal amadi Lekai gi thabak thorom kaya da asobu thorang loromba Marangtem Jiten Ngarang Kanghaudana Lekidabda The Southern Manipur Art and Culture Promotion Center Kaksing Kunai Lekai gi members singna awa phungdokhrei awa phungdokpada saruk yakiba singna Lekhidrabagi thawaina Ishori khuyada ingna singna layunaba thoni jabaga loinana Lekhidrabagi imung manungi awabadasu saruk yakhi hairi Lagliba December gi kunipan dagina mathang sahi gi January gi Saichat Nipan Phawa Numitra Nithoi Sumna Marching Polo Complex Hangang da Pangthokadoriba Taruk Suba Singju Festival 2022 gi closing ceremony numit January tarik Nipan da Second Miss Singju Queen Contest 2022 Pangthoklagani Anirak Suba oina Pangthokadoriba contest asegi form thajinbagi aroiba numit December 18 da oigani audition na December 13 da pangthokpaga loinana grooming na January 3 manga amadi tarukta pangthoklagani Miss Singju Queen Contest asida masagi sahi 19 dagina contract phawi manungda leibi luhongdribi nupimsa singna saruk yaba yagani contest asigi winner da lupa lising yangkai first runner sapta lupa lising kuntra amadi second runner sapta lupa lising kunga loinana memento amadi citation sing pidunai kai khumnagani Miss Singju Queen Contest asigi application form sing kaisapat konjeng hazai lekai dleiba ipak offset printers apigani ipak offset press Sangakpam Kaithel da leiba margin suite amade ibado margin kubam da leiba margin cafe dagi phangani hari software matik sa da maram oiduna Assam da sathriba NRC gi thabukta thinthabu oire hari The Comptroller and Auditor General of India na haikibada
National Register of Citizens NRC की updation exercise तौनबा highly secure and reliable software अमा दरकार ओई application crore अहुंगा लाख कुंट्रागा लिसिंग कुनगा तरेका सातुक हुमाथोई पिरखिबगी मनुंगदा crore अहुंगा लाख त्रामाथोई लिसिंग कुमाथोईगा मरीगी मिंग यावबा bona fide Indian citizens singi lisama lisingan ga sumna त्रामापनगी August कुंट्रा माथोईदा release तौखी अदुबु मसे notified तौदी लेत्रि हाइरी the commissioner and secretary political department government of Assam na NRC updation exercise की थबक पांगथोकनवा national registration की state coordinator दा सिनखिबनी हाइरी Bangladesh Health Authority na port singda anova COVID variant khangdoknabagi screening tawgi thabak hengat hanabagi direction pikre sina yauna atai lebak kya da anova COVID variant case masing yamkolaktuna threat ama amuk laklibasi yengduna Bangladesh ki Director General of Health Services na port singda khangalakibani China, India, Japan, South Korea, USA, France, Brazil madi Germany dagi Bangladesh ta lakiba miyoi singbu screening tawgi thabak kangkhat hanaba akanba instruction DGHS na pikibani COVID na narba singbu tongana thamnabsu khangan ki miyam tin mafam singda mask sinanaba toini khutsa hamdoknaba amadi COVID-19 ki second booster dose kapthoknaba su kan hairi Haukipung kunmarida Bangladesh ta anoba case taruki report laki hairi Hauzik aroibada maroi paw amu pijari Christmas kumai ngasi maleng wafam kya da paksna phangthona khre Minister N Birena iril tuagi mathakta saba lungoi thong ngasi sanga khre Double engine gi lengak ni haina lauriba BJP lengak asigi Manipur gi engine nasi fail oi haina CPI National Secretary Atum Kumar Anjan haikre Lonyana Bangladesh Health Authority na port singda anova COVID variant khangdok nabagi screening tawagi thabak hengat hanaba direction pikre Nasigidi image PAODAM sadok saba matang asal lojire miyambu amukana khurumjeri